Khurumjari digital world ngasi Khorjei Mapugi mafamdagi puduna lakjari Achumba Fagee. Achumba Fagee hariba series asida khunai asigi thogdok wathok chatnabi chana kanglon yumbalon da yumfam oijaraga wari matek ama wari macha ama lijabani wari gi loirakpada wahang natra khananaba wafam kharadi miyang afamda thamjagani. Masini Khorjei Mapugi Achumba Fagee. Ngasigi Achumba Fagee da lauminarasi ai Nangbu Nungaina Thambigani. Matam amada nupi amaga nupa amaga lerami. Makhoi ani amana amagi thamoi masak khangna tinarakpani. Asumna asum tinarakpana amana amagi thamoi masak khangna amana amada thamoi pinaduna nuksinaraki. Nuksibagi pantung pamladuna nupa asina nupi asida nongmadi hairaki. Akhoi ani luhonglasi ai nahapu luna thambigani. Nuksibagi pantung pamliba nupi asinasu magi nuksijaba asigi wafamda yaraduna makhoi ani chauna luhongduna laiminaba hawraki. Matang sida hangna haijaningmadi akhoi khunai asigi chatnabigi matungina luhonglaba matamda nupi aduna mahaki ima pabung sagai natai yum thadokduna mahaki nuksijaraba mapuroibagi yum imungna mahaki imung mahaki yum mahaki sagai oiduna yum adugi yumburembi oiduna laibagi chatnabi asi lei. Asumna nupi asichu mahaki imung manung sagai natai punamak thadokduna mahaki nuksijaraba mapuroibagi sagai imungda tilladuna makhoi anigi oiba nuksiba nungairaba punsi ama semba hawraki. Luhonglaba matungda nupi asina yumgi chak ising hotnaduna punamapu hauna pijai. Yumgi sit sengba tabak pumnamak harauna taujai. Nupa asigi pisu pisamba ahal lamangi awa nungaida saruk yaba nupi asina hara harauna taujai. Karigumba kanda nupa asina nupi asigi tabakta mating pangbasu yawi. Matamgi matungina angang leiraklaba matamdasu angangi hotnaba nupi asina thawai yauna taujai amasung imungi soidanabasu hotnajai. Asumna makhoi ani tegi oiba punsida nungaina ahal lamangi awa nungaida saruk yaduna semiba mapugi thawjaldagi nungaina leiki. Adubu aina matang sida mayamda thamjaningniba wafamdi nupa asina luhongdringai mamangda luhonglase haina haiba matamda ai nahakpu luna thambigani ai nahakpu lungaina thambigani hariba wahei asi gi chap chaba wahanthok luhonglaba matungda nupi asida panglabra. Nupi asina mahaki mapuroiba mahaki manemaku imung adugi awa nungai saruk yariba punamak tabak thawramda thawdang yariba asina nungaina thambibagi wahanthok oirakadra natraga karibuna nungaina thambigani haribagi wahanthok asi oigani. Asi hairaga aigi wari matek asi loisinjari. Miyamgi mot phongdokpiramu channel asibu subscribe tawbiyu. Khorjei Mapugi Achumba Fagee bu tawgatpiyu. Miyambu thagatjari. Thank you all.